Ngarang kanto sabalda maite gi yum taruk rom cookie sing na mai tha khiba thodok adu Indian Army gi achoba security labs ni thodok asi taraina loba yaroi haina National People's Women Front NPWF na pen da bafong durakli ngasi Manipuri da Mercy Land da leiba NPWF office da pangthok khiba paw gi mifam amada wafam asi noni bala sapam na phongdok khibani mahak na makha taraduna Indian Army leina Indian Army gi naton sumang maktada cookie sing na maite sing gi yum mai tha khiba haibasi Indian Army mathau ningthi jana tawdre takpani manung hanjin ma security ningthi jana leitaba mafam amada yum mai thabani hairagadi kadaino haibabu ngarang cookie sing na maite gi yum mai thariba asidi nungtin popopta army leina chathakibani mamang maktada unlawful oiba thabak tawriba miyoi sing adu tangkhai gaja hairaga yum mai chakpa kannaba changlakpa maite sing da onsunduna phuba chaiba amadi tear gas kap khiba adu army gi hakchin ba thawong ni haina mahakna makha tariduna English ngani ga kun humdoi gi me gi tari kun mapan numita cookie sing na leima khong chingmang da maite sing gi yum mai thaba horakhiba matam da su Indian Army na kanma ngamlaroi nakhoi mayum thadok laga chain khro haina hairakhiba su leikrabani asigumba laibak thiba thodok asi makhata na thoktana ba hauji kanto sabal da leiriba army gi barricade point asi meter chama leima khonglom da kakhatlaga state forcing na punna thamnaba home minister da taksil lagani haiki security forces laina yum kaya ama cooking macha mayam ama kumdara aga mai thagi badu kari lapses no haiba khangdaba haibadi social media da mi puna mangna unare moina kumdara aga yum mai thai habesu ure una cookie macha sing du budi tandraga koi gi praja sing do ansalaga tanba aduga micham angang amasu phajana phuraga inai tadana koi uzare aduga nubi myam amasu sopa pendaba kholau mayam dugi pendaba marak sidaista koina nungaite condemn tawzari mi myam du unazarure adudai da coordinator RK Sanan ga unazari Sanan na phongdorapada mi date 3 dagi moise kaimta tawdana cookie singa army gi kemta cookie ga moi ga phaminaraga wari si saraga noi kaishu tawroi pochai hondokanu adum laiminau hai aduga date 29 da mai thaba horakone hai mai thaba horakpa sidaisida army singduna kumdara aga akoi noi kanba ngamaroi noi chelo haibani haibasi ma yam nungai dana thamai aduga moina hairapasi madudai du da laiba army singsi pukhapi gro 100 meters mu mathakta aduga adugi mafam du dai du state forces thambiu haibasi ma khoi da thamai sigi se khoi national people's movement front ki taraf tagi akoi home minister unaraga khoi sigi wapam se thamjarani FIFA World Cup English aniga kuntaruki ngashi sanakiba quarter final match singda England na Norway amasung Argentina na Switzerland bu maithiba pituna semi final round changmangam kre World Cup asigi ahan ba semi final da France amadi Spain ga tha asigi taramanga gi ahing nongyai matung pung 12:30 tabda USA gi Dallas Stadium da sanaragari loinana ani suba semi final match na tha asigi tarataruki ahing nongyai matung pung 12:30 tabda USA gi Atlanta Stadium da England amadi Argentina na akanba lamba thingnaragani Canada Mexico amadi United States of America leibak ahumna co-host oiduna mamang thagi June 13 dagi hauduna tongan cities taruki football stadium singda team nifu nipa national team na saruk yaduna chathariba FIFA World Cup asi ngasi ayuk nongalamdai pung 2:30 tabada USA gi Miami Stadium da sanakiba ahum suba quarter final match da England na Norway bu match ki apiba matam 19 minutes sanaba loikiba faubada team animaki maiki dagi panjal amamam hena chanaba ngamdana lainakibadagi ahenba minutes kunthra amaga haptuna sanakiba England na Norway bu panjal ani amada thoiraga semi final changma ngamba ahum suba team oiki match da England gi panjal ani do midfielder sanaroi Jude Bellingham na match ki 93 suba minute amadi 93 suba minute ta chanma ngamki Norway team gi amatangai ba panjal aduna midfielder sanaroi Andreas Schjelderup na ahanba half ki kunthra taruk suba minute ta chanma ngamki bani sanakiba match da England na Norway ki ball possession, passes, pass accuracy, shots amadi shots on target tawbagi chang wangba henki. Nakalamaramda ngashi ayuk pung 3:30 tabda USA ki Gansan Stadium da sanakiba marisuba amadi araiba quarter final match tasu Argentina na Switzerland bu match ki apiba matam loiba fawpa sanakiba team animakna panjal amamamdagi hena channaba ngamdana lainakibadagi extra time moina makhata na minute kuntra amaga haptuna sanakiba da Argentina na Switzerland bu panjal ahum amada maithiba piduna semi final
semi-final changma ngamba marisuba team oikibani. Argentina ki mai papagi panjal ahum adu midfielder sanaroi Alexis McAllister, Julian Alvarez amadi Martinez na mathang na match ki tara suba 112 suba amadi 121 suba minute da panjal amamam chanma ngamki. Match aduda mai thiba nang ho kraba Switzerland gi amatang arba panjal aduna forward sanaroi da doyana ani suba half ki 67 suba minute da jankibani.